Matamgi Manipuri Wari channel asibu tambiriba khwai pumdamakpu taramnok jeri ngasi sama hausangom Mutnaidaba Nungshiba yangkai mathoi suwa tangkak amok buduna lakjeri mayam punna taminarasi mathanggi ayuktuni hospital jenaba mayamdo marang loisane ayuk nganna ritambo soida ngamdana bahaiduna asingwa pisol setuna thamoi singna mapuda thangminsei thaibido Doraba Telasira Hai Mana hana thokre arnab ke sukhanjalu da kum tharai makhada mani mako singdo janama thorak dona ngairami demi kana thoi begida inoi bani yaurangi moya monga bizogana pon hek lang minaro Hoi Hospital dani ritaro kharani pakhatle haiba memton khangi mama butamna konsenbi Bima, pakat patukat bayade ko. Imana manam nambirabari. Kariso asoyangam yawaroy. Isunung siba maga tikta kaida imana sinadaw ni. Rita na pukning nung sinakablakle. Ihe, kapayade hayraga. Sisi, pita hayde ko. Wakal nungay makhandaw ni. Nasawahan ba pukning sontan bayade. Nama, adumay na taw. Ako'y may mamalay siri. Kaya pukning nung sino. Inamay kay watoy no, kemda kanjin gano. Kinana makharakpani. Mamalay jedraba ningonay bikayang gidi, kway nagipugning nungsiba matamni, kway nagipugning nungsiba mikop ni. Angang unaramday mikop, balem oy mimana, nagtalay bido na, ikog tagta, among tangnan tabido na, awaba kiba pumba, mangjariba ni. Pum na mag-aduk kang bumemto ni, mamang bopok pa madyagom, kajuk pugning nungsikining wajaba ni, manim oy bido na hena. Thaybiyo ay sa usalakli, mayamdo mari changnarai. Bizoy na. Bye. Bizoy, jiten na bebar otli. Jiten so dumangay, salay na bebar otli. Ngayagi matong ritaso, operation kita magpasangkri. Sanado, hobi chelakli. Ay ma, ichipusang krawa. Karanga na lao harga ninidi. Imano makungaw bahawag tanam, hidamong piramid. Mako na lagjarani, yung do raso. Ihe, kamay mong tawra ino ne, karab hawra pa hawjuk pa. Mahay pahawra nini. Sinay do na nung ninilayer ni. Sida lang pangamda ba ni na hayaw ba ni. Masadam hanap ba ne, hana ko, sige di haray ba ni ne. Sana arnap uba da haraw kawra e. Yamba, karang sida lay bra. Hawjuk lag ba ni. Hay, yambong kawdong nati ko, minggaw samdok no. Sanano sugalado na. As, hanan day sung kawar siba. Memton na. Hanan ni. Hawjik ti samdok ko dong ni ko, minggaw tago hay base, yam na luba ni. Masigar ta yam na layba ni ko. Sanano nukmi, matanda sonjay. Arnab, as, taba na loy ngamara. Selfie ni Harrison ngamara hay sini. Mayam wari sanariba do hanagam oirabadi thaybido yaw jabani. Ngasidi tamin layraga nungay jabagum sanariba wari do yawning masapok ludri. Pakalamadi taw bugum yengkiba mada mitfam hongding dunale. Matam chupagi oina yeng janing ba uri kay piendaba lamhen mamit ani duna. Mahapoda yeng janing ba lupado di thaybigi matawado yeng balipti. Karinguma madi hangningli matang chadaba na tamin laybani. Nurse nupi mathorakla na. Ritagi niyo birabra. Shubo na. Mani. Si, angang nung pamajama masano niyo lang bang pang kanana pamdoy no. Taybida hujik dada wakal lang pagom koy may haydabi hana chinchin kremana. Nurse nupi dudagi mayano pa ahan mapangsaba ng siba do lawri. Nagfe nung sina itotot pa ang dugi kajay duda majinatap na tamni. Memton na. Ibema, mama di kam daw re. Ngayawad kinima, gusto daw di ko pakatkan. Nasusiway na hanapang ko. Nurse na pito nogla doon na harak pa ni. Mayam do di haraw ba na loy di. Ang nga doso nung siba pumba na yam silak na kang di ang tungaso nung sikri. Gaday, isupam din na se. Susu, lao. Mawagpam toke, naksiba na. Ama na mukpam ni, ama na muklawi. Angang do sa mamukpagri,
mayam changduna kuthang thangbibadu karisu chekmok laude ngayaki matung mama su inthorakli mama maja anima karisu so engam yaudri temi kana isusi nuksibana kamdawni side hospital sida sumleini khongdore dai de leimana haigumdana nuksibana ngawri mi tawise masakna phajariba angang oi bagi pham khangdabado tawde akhoi be madu malini jamse haini he khazai darakpa leibak kasi be mayam malini he memtona mana majanse hek ningjamandana machana pasida loine khajilamra kaino jamna manari ne thaibi tunuk minuk miyengni rita satapna mamit panglagtuna thaibi tunuk fitting nakni sanana nangde hayangwai nini jadongna mangau thinugo tinana sakkamana re amalawna bloi kidangari sin henjelak pakhang podeda mayam do wawa nokli thaibi so mayam nokpadu nokte anda gum nokli sanana nayanu pama phangki bairo bisa sei yamni magum tawida harang baini tanjadu da thongam so ngahak yawru dradi yararoi khalladuna lakpani mapana subon hoi nupa mayam maraktu da punna phaminare memtona ihe janum thaksisi hai ne kana na maja lawo la hawjiti ni tarabani na arang khorong phawra ini he sanana dine ai lawrage sisi paisa se bukro leimana inama ai puthoge se isu asum nungsiba ma phangla gabu pen heng pele se bema na chega chapina rosal ipase yani engona su yauri yausan ne cinema sina bibani jojo sanaga thebi ga du thorakle thongam leram baduda sana de nganga e asina mo kamai le rame ba kana mono yamuga ne minai nu pase asidi akhoi dai halni kudawroge sana jalam badu chap lepe aha kai ba thebi shinganga na kudawroge che kem tawde na ge khangdi noina tai ne do sinai do nun chat bani asomni thabak itaina yam yingsan bani sana pukning du da khalle bichari matai waraga wana mu ina matina da kainu khalle sana mong mani na moiside office dang hak de ur ke haiduna thangom ka arhab ka sachakre nung thelek selak paduda leima hoiso thabak ama changlu ki ke haiduna chatkre sana de hing leirani haiduna yumda handre private oibana seba ka hena warudre nursing na ayam tawkhibani thaibina aiso changsingana tawrage aduga ngana mulak ba ibungo lakdaga chapminarodana mahangara de thengkrani aidum chakragi line da jet ka hairo nangbo hai horena mo ibungo na sawani ne chak tu di sidagi lawrsu yai ne yani ma kisu hairi memtona phanakan haibani adugu thaibi lai ma yaukri otu amada yumtamna lakli kanaso halakna ramdri thaibi nak fet tawi imungna khongkap lawna thangduna changai elina ge thongjal da lepduna thonga da makhona ka kak thelle oi thongam thang elina sapantha de sat hangna dangoi re kaidau seba ha kaidau sai no waga makhata banang banati elina ge masam da paiduna sumang tamna soro hekta chingte mamai do kupang na sapo kana thajanki elina yam sauna thaibi da changsela amuka sumamai do da thaki mi yoina pokpada hayan draba akang bu unang naso ai gi ponsi sida tikangwina kakak biu na bhot nariba ngasi dine tingkang sat pata mane hey soina nangum mama na engona khu thaba na tiklo ha nangai ga kana hana yum sigma wona lakpan haibado nang nasana khangro thaibi do nokla do na kahiba kahai no nangam sakito ba nasana nasase yum sigi mangni na sa khanjari boire kanagi mau ori ke nang ba ha kananda na ba nang na memba lai siba elina na engona singna banane nangi punsilam pida kyam yam na kai bala kan hai ba sei nang khang da bra khangi yam sati ina khangi khang baduna ni nang boina phuri se saugan apaba kari na masak khang mangam jaba apuma wakhalna mamal yam khrabana kok macha do ot khai bi re amtang muna khanthau nang se mira na traga mi man basar hai do
Thaybi nakanda yaliba bag adudagi clutcher attack pamadi Elena gi furitu lawthokduna thangalakli. Nang naibu apang maangang amagumne lang thakna ba honaribado kaisu kanaro. Mi leitaba matamda akhoi girimda changbagi ayama nangona pide. Batong mo hona changlaba aigi khuta nang soidrabani. Ado haraga Elena gi mamai duda nang seli. Elena asawduna mai haukri. Jenselakduna Thaybi gi ngaksamduda kana metseli. Santi sa samangduda lang nabagi khonjal tai khanna jen thorakpan. Taromliba matawduda Santi do soi laukri pakhatna hairakli. Hai, kaino nang toidubo ha? Elena do khangting thokli. Midnai nupi nang hando ase masib da tomge. Amak sa tong silai Santi na Elena bo thoi. Elena sang wehanman kibana nak oida taramba machun tumayo choyama do tampai khalli. Dine Thaybi na pakhala lawrapani Santi na Hai Elena adu thamu ne he Nangi phataba naram jato mapan thokanu ne kaisu kanaroi Elena do nokla duna kana ba phangraba so nabani gi thawai phangna diari adu haraga Thaybi tamna yot adu hai tharai Thaybi su pakhatna mametu isil masada karisu phawrok dabaduda tapna mamitu pang thorai mamelau thorok duna khanglaw lawrai Dine Santi makokdagi lepalag de chen tharakduna makhada gyan mangna daduna leirami Thaybi di masa pong matarang jatre tapna phamthai Santi managduda masa thak nikna Dine se tabro Dine Elena so Santi siramoy khanduna pakhatna hanneng lamde chathokri Thaybi Santi bukon khatuna kanna laujai Tawfum khangda thongal tamna mungchen ikheng lakta taduna leiriba Santi manang tamung chensen khanghaude tungdagi Thaybi gi machendo khangmen kiba mikoptuda Thaybi musi Santi sakpamdo amung tanging namnaga adumang gyan mangkre Arnabna hospital lakpa matamdadi Thaybi do leiramdre yumda chakre haibaduda ingangna Masukuina leiramda yumnomda gari do thaurai gate aduso ihang hangdoklami kidorabano khalle wakhaldadi ngan kai nongmata asumna gate hangdokdamani gari do thaujalakli manung changlakpadana hena ngakre bizoi salai halaklamdre makhoi gi gari leiramde Arnabna Wang hoi sarakdre gate china kaigina Arnab wakhal kanna gari dage kum tharai samang machiduda Santi da aduna leiriba do ubada Arnab tu khangpre khangi Nine Yamna phingna chinselle hojik sa Santi gyan mangli masa pamada tu chungkre sai laukre imanglom don sinduna Thaybi kamlaktre khangni magi Thaybi yumsida leitre haido imong ngasi kariguma khara thokle haiba ma khangkre khudak dei mongi mi sing pau piki mocha su yam thoni yakselai anakpada leirambo ibana paukta maga hekta paisilakpani Thaybi na ngasai doctor chatpada yankiba begdo sumangduda ichai na tari nakandudana tairaba yotje Santi bu Mojana hospital da pukhatkre Arnab ti hawjikso majileng dale ngayak adum leirambadudagi yam phingna imungnu changlakli CCTV footage singdu check tawrai akonbada Thaybi bu tungdagi machun melinga mamai kuma misak ado jum tawsinduna yam monnengli Arnab mamit igum ngangsilak yamna samna makada kumlagtuna magi karido speed kana thaudoki somna na memtondo masubo pamlambani khangangdana oi thangwa pambomdo yam kana chunglatli nakongna somthangna na sutarakli ima memton thangjalanamduda mamit kupti ngi matawduda tinana ima kidorge bichana jenhe hawji imana ko khibaduba Kana sa kaudi kai de bisari yum chakra dude ai ngona phawri basina kare memton tumin nei krenon thaduna kari gumba sakina kharani piribra mama oi biduda